ꯃꯌꯥꯝꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯆꯥ ꯁꯤꯌꯔ ꯇꯧꯖꯔꯤꯕꯁꯤ ꯑꯩꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯕ ꯅꯠꯇꯦ, ꯁꯨꯝꯅ ꯐꯥꯔꯝ ꯇꯧꯕꯁꯤꯗ ꯑꯩꯅ ꯊꯦꯡꯅꯖꯕ, ꯑꯩꯅ ꯇꯧꯖꯔꯤꯕꯁꯤꯡ ꯑꯁꯤ ꯃꯌꯥꯝꯒ ꯁꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ, ꯑꯗꯒꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯂꯥꯏꯊꯣꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ, ꯑꯗꯒꯤ ꯀꯃꯥꯏꯅ ꯑꯋꯥꯕꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯄ ꯌꯥꯒꯦ, ꯑꯗꯩ ꯁꯦꯟꯗꯣꯡ ꯂꯩꯅ ꯐꯥꯔꯝꯁꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯤꯒꯤ ꯑꯩꯅ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯨ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯩꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗꯅ, ꯑꯗꯨꯗꯒꯤ ꯃꯉꯣꯟꯗ ꯚ꯭ꯌꯨꯒꯤ ꯀꯩꯒꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕꯒꯤ ꯏꯟꯇꯦꯟꯁꯟꯗ ꯇꯧꯕ ꯅꯠꯇꯦ꯫ ꯁꯨꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯌꯥꯝ ꯈꯔꯅ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯌꯦꯡꯉꯒ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ, ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯝ ꯑꯩꯒꯤꯕꯨ ꯃꯁꯤꯅ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯍꯟꯗꯛꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯏꯗꯤꯇꯤꯡ ꯇꯧꯗꯅ ꯈꯣꯠꯇꯅ ꯁꯦꯝꯖꯗ꯭ꯔꯦ, ꯃꯇꯝꯁꯨ ꯈꯤꯇꯪ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯅ, ꯊꯕꯛꯁꯦ ꯐꯥꯔꯝ ꯇꯧꯕꯁꯤ ꯈꯛ ꯅꯠꯇꯅ ꯑꯩꯒꯤ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯍꯣꯝ ꯏꯁꯇꯦꯒꯤ ꯀꯩꯁꯨ ꯇꯧꯕꯅꯤꯅ, ꯑꯗꯨꯗ ꯊꯕꯛꯀꯤ ꯃꯇꯝꯁꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯐꯖꯅ ꯈꯣꯠꯅ ꯊꯥꯗ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯀꯥꯟꯅꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯦꯡꯅꯖꯕꯁꯤꯡꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯤꯡ ꯗ꯭ꯔꯤꯡꯀꯔ ꯏꯟꯁꯇꯣꯂꯦꯁꯟ ꯉꯁꯤ ꯇꯧꯕꯅꯤ, ꯁꯤ ꯃꯇꯥꯡꯗ ꯊꯝꯖꯔꯛꯀꯦ꯫ ꯌꯦꯟꯁꯦ ꯉꯁꯤ 15 daysꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯨꯔꯦ꯫ ꯑꯗꯨꯅ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔꯁꯦ ꯁꯤꯟꯗꯣꯛꯑꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯇꯣꯞꯄ ꯗ꯭ꯔꯤꯡꯀꯔꯁꯤꯡ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏꯅ ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯕꯗ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔꯁꯦ ꯍꯥꯞꯈꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯤ ꯄꯤꯊꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯆꯥꯕ, ꯍꯥꯏꯕꯗꯤ ꯃꯦꯅꯨꯋꯦꯜ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯕꯒꯤ ꯃꯇꯝ ꯃꯥꯡꯉꯔꯣꯏ꯫ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯤꯡꯁꯦ ꯃꯥꯒꯤ ꯔꯤꯖꯥꯔꯚꯔꯗ ꯑꯃꯨꯛꯇꯪ ꯊꯥꯖꯤꯟꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦ꯫ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯊꯥꯡꯇꯣꯛ ꯊꯥꯡꯖꯤꯟ ꯇꯧꯗꯅ, ꯃꯔꯛꯇ ꯆꯪꯗꯅ, ꯑꯗꯒꯤ ꯏꯁꯤꯡꯁꯤ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯒꯤ ꯂꯩꯔꯔꯣꯏ꯫ ꯃꯁꯤ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯏꯁꯤꯡꯁꯤ ꯁꯤꯗ ꯂꯦꯚꯦꯜ ꯑꯃꯗ ꯂꯩꯔꯤꯁꯦ, ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯌꯦꯟꯅ ꯏꯁꯤꯡꯁꯦ ꯊꯛꯅꯤꯡꯕ ꯊꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯤ ꯔꯤꯖꯥꯔꯚꯔꯗ ꯌꯥꯎꯔꯤꯉꯩꯒꯤꯗꯤ ꯏꯁꯤꯡ ꯋꯥꯠꯄꯒꯤ ꯑꯋꯥꯕꯗꯨ ꯂꯩꯔꯔꯣꯏ꯫ ꯌꯦꯟꯁꯤꯡꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯤꯡꯁꯦ ꯃꯊꯧ ꯇꯥꯕꯅꯤ꯫ ꯆꯨꯝꯅꯒꯤ ꯂꯩꯔꯤꯕ ꯗ꯭ꯔꯤꯡꯀꯔꯁꯤꯡꯁꯤꯗꯒꯤ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔꯁꯤꯅ ꯃꯃꯜꯁꯦ ꯈꯔ ꯍꯦꯜꯂꯤ꯫ 500ꯒꯤ ꯃꯊꯛ ꯍꯥꯏꯕ ꯇꯥꯔꯦ꯫ ꯗ꯭ꯔꯤꯡꯀꯔ ꯑꯃꯗ 700ꯇꯒꯤꯅ 1,000ꯒꯤ ꯃꯊꯛ ꯑꯗꯨꯐꯥꯎ ꯄꯤꯕꯁꯨ ꯂꯩ꯫ ꯑꯗꯒꯤ ꯃꯥꯒꯤ ꯏꯟꯁꯇꯣꯂꯦꯁꯟꯁꯤ ꯃꯥꯒꯤ ꯄꯤꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯪꯕꯅꯦ꯫ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯂꯥꯏꯕ, ꯄꯩꯁꯥ ꯆꯪꯗꯕ ꯃꯑꯣꯡꯗ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔꯁꯤ ꯀꯃꯥꯏꯅ ꯑꯩꯅ ꯁꯤꯖꯤꯟꯅꯒꯦ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯌꯦꯡꯒꯣꯟꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯍꯥꯞꯄꯒ ꯊꯝꯃꯤꯕ ꯔꯤꯖꯥꯔꯚꯔꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯒꯦꯁꯣꯂꯤꯟꯒꯨꯝꯕ, ꯀꯩꯅꯣꯒꯤ ꯊꯥꯎꯒꯨꯝꯕ ꯍꯥꯞꯄ ꯗ꯭ꯔꯝꯗꯨꯅꯤ ꯁꯤꯁꯦ꯫ ꯁꯤꯁꯤ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯗ꯭ꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯌꯥꯟꯊꯣꯛ ꯌꯥꯟꯁꯤꯟ ꯇꯧꯕ ꯀꯥꯟꯗ ꯃꯥꯒꯤ ꯌꯥꯟꯕꯒꯤ ꯆꯥꯡꯗꯨ ꯌꯥꯝ ꯂꯥꯏꯅ ꯍꯣꯠꯄ ꯌꯥꯅꯤ꯫ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯥꯝꯗ꯭ꯔꯒꯗꯤ ꯏꯁꯤꯡꯁꯤ ꯊꯨꯅ ꯂꯣꯏꯈꯤꯕꯅꯤꯅ ꯏꯁꯤꯡ ꯀꯨꯏꯅ ꯂꯩꯁꯤꯜꯂꯀꯥꯟꯗ ꯃꯉꯣꯟꯗ ꯀꯟꯇꯥꯃꯤꯅꯦꯠ ꯑꯣꯏꯕꯗꯨ ꯊꯣꯛꯇꯅꯕꯅꯤ꯫ ꯏꯁꯤꯡ ꯄꯨꯒꯗꯧꯔꯤꯕ ꯄꯥꯏꯞꯁꯤꯅ 16 mmꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯞ ꯏꯔꯤꯒꯦꯁꯟꯒꯤ ꯄꯥꯏꯞꯇ ꯑꯣꯏꯔꯅꯤ꯫ ꯆꯥꯎꯔꯤꯁꯤ ꯑꯩꯈꯣꯏ ꯈꯨꯄꯤꯃꯨꯛꯀꯤ ꯁꯥꯏꯖ ꯈꯛꯇꯅꯤ꯫ ꯅꯤꯌꯣꯝꯒꯤꯗꯤ ꯑꯁꯤꯒꯤ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯅꯕ ꯀꯅꯦꯛꯇꯔꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯁꯤ ꯁꯤꯒꯤ ꯀꯅꯦꯛꯇꯔꯁꯤꯅꯤ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯀꯩꯅꯣꯁꯤ ꯃꯥꯒꯤ ꯅꯤꯌꯣꯝꯁꯤ ꯇꯧꯔꯒꯗꯤ ꯄꯩꯁꯥꯁꯤ ꯃꯌꯥꯝ ꯆꯠꯈ꯭ꯔꯅꯤ꯫ PVCꯒꯤ ꯄꯥꯏꯞ ꯑꯆꯧꯕ ꯗꯔꯀꯥꯔ ꯇꯥꯔꯛꯑꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯖꯣꯏꯅꯤꯡ, ꯑꯗꯒꯤ ꯀꯅꯦꯛꯇꯔ, ꯄꯩꯁꯥꯗꯨ ꯃꯌꯥꯝ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯁꯤꯁꯤ ꯌꯥꯎꯍꯟꯗꯕꯤ ꯂꯪꯊꯣꯛꯈ꯭ꯔꯒ ꯑꯣꯟꯂꯥꯏꯟꯗꯒꯤ ꯏꯍꯣꯡ ꯍꯣꯡꯅ ꯆꯦꯟꯕ ꯌꯥꯕꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯞ ꯏꯔꯤꯒꯦꯁꯟꯗ ꯁꯤꯖꯤꯟꯅꯕ ꯁꯤꯒꯤ ꯀꯅꯦꯛꯇꯔ ꯃꯆꯥꯁꯦ, ꯁꯤ ꯗ꯭ꯔꯤꯞ ꯏꯔꯤꯒꯦꯁꯟꯗ ꯁꯤꯖꯤꯟꯅꯕ, ꯁꯤ ꯑꯦꯃꯥꯖꯣꯟꯗ ꯑꯗꯨꯝ ꯏꯍꯣꯡ ꯍꯣꯡꯅ 100-100ꯗ ꯐꯪꯕꯅꯤ꯫ 100-100ꯗ ꯐꯪꯉꯤꯁꯤ ꯑꯃꯈꯛꯇ ꯅꯠꯇꯦ, ꯄꯦꯀꯦꯠ 90-50 ꯍꯥꯟꯕ ꯄꯦꯀꯦꯠꯇꯨꯗ 100-100 ꯈꯛ ꯄꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯥꯏꯒꯤ ꯀꯅꯦꯛꯇꯔ ꯑꯆꯧꯕꯗꯨ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯄꯩꯁꯥꯗꯨ ꯃꯌꯥꯝ ꯆꯪꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯁꯤꯁꯦ ꯀꯃꯥꯏꯅ ꯀꯅꯦꯛ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯗ ꯇꯧꯔꯤꯁꯦ ꯁꯤꯜ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯁꯤꯒꯤ ꯗ꯭ꯔꯤꯡꯀꯔꯁꯤꯗ ꯀꯅꯦꯛ ꯇꯧꯒꯗꯕ ꯄꯥꯏꯞ ꯃꯆꯥꯁꯤꯗ
ꯁꯤꯜꯁꯦ ꯇꯧꯔꯀꯥꯟꯗ ꯁꯤ ꯅꯥꯀꯟ ꯑꯃ ꯁꯝꯖꯤꯟꯕ, ꯑꯗꯨꯒ ꯅꯥꯀꯟ ꯑꯃ ꯊꯣꯛꯍꯜꯂꯒ ꯊꯝꯃꯕ. ꯁꯤꯗ ꯁꯦꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯁꯤꯜꯅ ꯀꯩꯅꯣꯁꯤ ꯃꯥꯒꯤ ꯄꯥꯏꯞ ꯃꯆꯥ ꯑꯁꯤꯗ ꯁꯤꯜꯁꯤ ꯃꯦꯟꯁꯤꯜꯂꯀꯥꯟꯗ ꯅꯞꯁꯤꯜꯂꯀꯥꯟꯗ ꯊꯝꯕꯅꯦꯕ. ꯁꯤꯁꯦ ꯌꯥꯝ ꯇꯥꯏꯠ ꯑꯣꯏꯅ ꯁꯤꯗ ꯏꯁꯤꯡ ꯌꯨꯕ ꯀꯩꯁꯨ ꯂꯩꯔꯔꯣꯏ. ꯁꯨꯃꯥꯏꯅ ꯁꯦꯝꯃ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯏꯁꯤꯡ ꯄꯨꯔꯛꯏꯕ ꯄꯥꯏꯞꯁꯤꯗ ꯌꯣꯠꯄꯤꯒꯨꯝꯕ ꯑꯃꯅ ꯃꯈꯨꯟ ꯃꯆꯥ ꯑꯃꯈꯛ ꯁꯤꯒꯤ ꯃꯥꯒꯤ ꯁꯥꯏꯖꯁꯤꯒ ꯁꯤꯒꯤ ꯁꯥꯏꯖꯁꯤꯗꯒꯤ ꯈꯤꯇꯪ ꯄꯤꯛꯊꯕ ꯆꯦꯠꯅ ꯏꯟꯁꯤꯟꯕ ꯌꯥꯕ ꯃꯈꯨꯟ ꯃꯆꯥ ꯑꯃꯈꯛ ꯊꯤꯟꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔꯁꯦ ꯁꯝꯖꯤꯟꯕ ꯌꯥꯔꯅꯤ. ꯑꯗꯣ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔꯁꯦ ꯁꯝꯖꯤꯟꯈ꯭ꯔꯒꯗꯤ ꯌꯥꯝ ꯁꯝꯈ꯭ꯔꯦ ꯊꯕꯛꯁꯦ. ꯑꯩꯈꯣꯏꯅ ꯌꯦꯟ ꯂꯣꯏꯕꯗ ꯃꯆꯥꯛ ꯊꯥꯛꯄ ꯃꯇꯝ ꯁꯤ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟꯒꯤ ꯃꯇꯝꯁꯤ ꯂꯩꯔꯔꯣꯏ. ꯇꯧꯕꯇꯕꯨ ꯁꯤꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ, ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯦꯟꯁꯤꯅ ꯆꯥꯛ ꯊꯛꯄ ꯀꯥꯟꯗ ꯏꯁꯤꯡꯁꯦ ꯃꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯐꯠ ꯍꯩꯗꯣꯛꯈꯤ ꯌꯥꯔꯦ. ꯃꯉꯣꯟꯗ ꯁꯤꯗ ꯌꯥꯎꯗ꯭ꯔꯤꯁꯦ ꯏꯁꯤꯡꯁꯦ ꯈꯖꯤꯛ ꯈꯛꯇꯅꯦꯕ, ꯃꯣꯏꯅ ꯊꯛꯄ ꯌꯥꯕ ꯆꯥꯡꯁꯤ ꯈꯛꯇꯅꯦꯕ. ꯃꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯊꯣꯛ ꯍꯩꯗꯣꯛꯈꯤ ꯌꯥꯔꯦ ꯕꯛꯀꯦꯠ ꯑꯃꯗ ꯄꯨꯁꯤꯜꯂꯒ. ꯑꯗꯨꯗꯒꯤ ꯄꯥꯇ꯭ꯔꯁꯦ ꯃꯣꯠꯂꯛꯑꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯈꯔ ꯃꯟꯁꯤꯜꯂꯛꯄꯒꯤ ꯆꯨꯕ ꯈꯣꯠꯄꯗꯤ ꯇꯧꯔꯦ. ꯃꯣꯠꯂꯦ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯐꯠ ꯆꯥꯝꯊꯣꯛꯄ ꯌꯥꯔꯦ ꯑꯩꯈꯣꯏ. ꯑꯗꯨꯅ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ. ꯄꯣꯏꯟ ꯑꯝꯇꯒ ꯍꯥꯏꯖꯔꯛꯈꯤꯒꯦ. ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯤꯡꯀꯔ ꯆꯨꯝꯅꯩ ꯅꯣꯔꯃꯦꯜ ꯗ꯭ꯔꯤꯡꯀꯔꯁꯤ ꯁꯤꯖꯤꯟꯅ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯌꯦꯟ 50ꯒꯤ ꯆꯥꯡꯁꯤꯗ ꯗ꯭ꯔꯤꯡꯀꯔ ꯑꯃꯃꯝ ꯃꯊꯧ ꯇꯥꯔꯛꯑꯦꯕ. ꯑꯗꯣ ꯁꯤꯗ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔꯁꯦ ꯍꯥꯞꯈꯤ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯀꯩꯅꯣꯁꯦ, ꯑꯩ ꯁꯤꯗ ꯂꯩꯔꯤꯁꯤ ꯌꯦꯟ 500ꯅꯤ. ꯌꯦꯟ 500ꯁꯤꯗ ꯊꯝꯃꯤꯕ ꯄꯤꯛꯉꯥꯏꯗ ꯊꯝꯃꯤꯕꯁꯤ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔ 2 ꯈꯛꯇꯅꯤ. ꯁꯤ ꯈꯤꯇꯪ ꯆꯥꯎꯔꯀꯥꯟꯗ ꯃꯥꯒꯤ ꯁ꯭ꯄꯦꯁꯁꯦ ꯆꯥꯎꯊꯣꯔꯀꯥꯟꯗ ꯗ꯭ꯔꯤꯡꯀꯔ 2 ꯈꯛꯀ ꯍꯥꯞꯄꯛꯈꯤꯅꯤ. ꯗ꯭ꯔꯤꯡꯀꯔ 4ꯁꯤꯅ ꯑꯗꯨꯝ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯅ ꯀꯣꯟꯅꯩꯑꯕ. ꯀꯣꯟꯅꯩꯁꯤ ꯀꯃꯥꯏꯅ ꯀꯣꯟꯅꯩꯅꯣ ꯍꯥꯏꯀꯥꯟꯗ ꯏꯁꯤꯡꯁꯦ ꯋꯥꯠꯇꯕꯤ ꯂꯩꯔꯕꯅꯤꯅ ꯃꯣꯏꯅ ꯊꯛꯅꯤꯡꯕ ꯀꯥꯟꯗ 1 ꯆꯪꯁꯤꯜꯂꯛ 2 ꯆꯪꯁꯤꯜꯂꯛ ꯑꯗꯨꯝ ꯊꯛꯑꯦꯕ, ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯅꯦꯕ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯁꯨꯝ ꯌꯦꯟ ꯂꯣꯏꯕꯁꯤꯡꯅ ꯅꯣꯔꯃꯦꯜ ꯗ꯭ꯔꯤꯡꯀꯔꯁꯤꯡꯁꯦ ꯍꯥꯞꯄ ꯀꯥꯟꯗ ꯊꯦꯡꯅꯔꯝꯒꯅꯤ. ꯏꯁꯤꯡꯁꯦ ꯂꯣꯏꯊꯣꯛꯈ꯭ꯔꯒ ꯍꯥꯞꯆꯤꯜꯂꯒ ꯍꯦꯛꯇ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯒ ꯃꯕꯨꯛ ꯄꯩꯉꯩ ꯊꯛꯑꯒꯗꯤ ꯏꯁꯤꯡꯁꯦ ꯇꯨꯝꯗꯗꯅ ꯌꯦꯟꯗ ꯐꯔꯛ ꯇꯥꯕ, ꯌꯦꯟ ꯅꯥꯕ, ꯌꯦꯟ ꯁꯤꯕ ꯌꯥꯎꯕꯁꯦ ꯑꯗꯒꯤ ꯁꯤꯅ ꯌꯥꯝ ꯀꯟꯗꯣꯏꯅꯦꯕ. ꯏꯁꯤꯡꯁꯦ ꯋꯥꯠꯇꯕꯤ ꯂꯩꯔꯅꯤ. ꯑꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯏꯁꯤꯡꯁꯦ ꯍꯥꯞꯄ ꯇꯟꯗꯅ ꯍꯧꯒꯠꯄ ꯇꯟꯗꯅ ꯑꯗꯨꯝ ꯃꯣꯏ ꯌꯦꯟꯁꯦ ꯏꯁꯤꯡ ꯈꯧꯔꯥꯡ ꯂꯩꯔꯒ ꯑꯌꯨꯛꯇ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯍꯥꯞꯄ ꯀꯥꯟꯁꯤꯗ ꯌꯦꯟ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯒ ꯅꯦꯠꯈꯥꯏꯅꯕ, ꯏꯪꯉꯒ ꯅꯤꯛꯄ, ꯂꯣꯏꯅ ꯆꯣꯠꯄ ꯑꯗꯨꯒꯨꯝꯕ ꯑꯃꯐꯥꯎ ꯊꯣꯛꯑꯔꯣꯏ. ꯃꯥꯒꯤ ꯊꯝꯐꯝ ꯊꯣꯛꯄ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯃꯥꯒꯤ ꯊꯛꯅꯤꯡꯕ ꯆꯥꯡ ꯊꯛꯆꯔꯅꯤ, ꯃꯥꯒꯤ ꯊꯛꯅꯤꯡꯉꯩ ꯊꯛꯆꯔꯅꯤ. ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯆꯪꯅ ꯌꯦꯠꯁꯤꯟꯅꯕ ꯈꯣꯠꯆꯤꯟꯅꯕ ꯅꯦꯠꯁꯤꯟꯅꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯥꯝ ꯂꯥꯏꯅ, ꯃꯇꯝꯁꯨ ꯀꯟꯕ, ꯑꯗꯨꯗꯒꯤ ꯊꯕꯛꯁꯨ ꯌꯥꯝ ꯂꯥꯏꯅ ꯇꯧꯕ ꯌꯥꯕ, ꯑꯗꯩ ꯌꯦꯟꯗꯁꯨ ꯌꯥꯝ ꯁꯥꯐꯕ ꯑꯣꯏ. ꯑꯗꯨꯅ ꯖꯝꯕꯣ ꯑꯣꯇꯣ ꯗ꯭ꯔꯤꯡꯀꯔꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯔꯦ. ꯑꯩꯈꯣꯏꯒꯤ ꯅꯤꯄꯜꯁꯤꯗꯤ ꯏꯁꯤꯡ ꯂꯤꯛꯊꯣꯛꯄ, ꯌꯨꯕ, ꯃꯌꯥꯝ ꯂꯤꯛ ꯑꯣꯏꯕ ꯃꯌꯥꯝ ꯊꯦꯡꯅꯒꯅꯤ. ꯇꯧꯕꯇꯕꯨ ꯁꯤꯗꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯂꯩꯔꯔꯣꯏ. ꯑꯩꯈꯣꯏꯅ ꯏꯁꯤꯡꯒꯤ ꯆꯥꯡꯁꯤꯁꯨ ꯂꯣꯏꯅ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯏ. ꯁꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯉꯛ ꯁꯝꯁꯤꯗ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯔꯀꯥꯟꯗ ꯏꯁꯤꯡꯒꯤ ꯆꯥꯡꯁꯦ, ꯁꯤꯗ ꯏꯁꯤꯡ ꯀꯌꯥꯝ ꯌꯥꯎꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯦ ꯁꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯆꯥꯡꯗꯨꯗ ꯏꯁꯤꯡꯁꯦ ꯂꯣꯏꯅ ꯊꯝꯕ ꯌꯥꯅꯤ.